ngasi Imphal Talkative mayamgi mafamda thamjagadoriba wari macha asi Toubimal Khangdraba Nupi Macha amagi wari ni. Nupi Macha asi chahi 10 mapung pharakpada mahaki apokpa leikhidre. Nupi Macha asigi imung asi middle class ta leiba imung amakhak oirami. Nupi Macha adugi mapa adu akanba laina amana narami anaba layengmada sel yamna changlami. Asukkanna layenglabasu nupi adugi mapa adu kanba ngamkhidi. Mapa laikhidraba matungda Nupi Macha adugi imung yamna warami. Nupi Macha adugi mama aduna macha nupi adu lairik tamnaba hingnabagi honabada thabakta chilhau thiba tawdana makhal thabak tawba horaklami. Nupi Macha adugi school aduda apokpi mama adu sweeper oina yaurami. School aduda tamliba satra satrisina Nupi Macha adubu tattana laknabirami tattana karenabirami. Matam adudagi Nupi Macha aduna mahaki lairibi mama adubu hainadaba tugatsaba nuksidaba horaklami. Asumna high school amadi higher secondary gi matam loishan khirami. College karakpu matamda mama aduna macha nupi adugi ningba thunghanba kaya ngamkhide. Nupi Macha adugi mamanabi kaya na painariba mobile phone atangba gari na chingba leiba ngamkhide. Adumakpu phanayamna lairajarabasu phanayamna laijadrabasu mama aduna macha nupi adu lairik ningthina tamhalaki. Aduguma mayam asi macha nupi aduna mama adubu mamal yaudana lauramki menu kaya tawramti. Nongmadi Nupi Macha adugu mama adugu kaithel karami. Nupi Macha aduna yamna pamjaba fijol ama kaithel thingnarami. Madu ubada mama aduda ima masigi fijol si laibigera aihak yamna pami haiduna fongdoklami. Mama aduna fijol adu dukandar duda hangbada mamal yamna wangba atangma fijol ama oiramki. Mama aduna hairaki ibema kona lairasi paisa sudre. Wahayo tabada macha nupi edu sauramki. Asumna macha nupi dugi ningba thungdana halaki. Macha nupi dugi nungaitaba du ubada upai laijadraba mama adu mathanungda chetna kapsaki. Upai laijadraba mama aduna fijol ama machagidamak wana makhutmakna tujaki. Mama aduna macha nupi eduda ibema fijol asi phajabra yengu haiduna hangaki. Macha nupi duna karigi fijol no aina laibiyo haiba fijol di laidana yare amuk hana imada fijol ga laiba haijaroi haina saungna khumlaki. Lairaba mama adu thamoi sokna nungaikidi. Asumna mama aduna macha nupi dugi tungi future gi damak sel khara tungselami amadi macha nupi dugi darkar oiba sing laiba ngamnaba honarami. Matam adudagi hauna mama adu blood cancer na naba horaklami. Adugu mama aduna macha nupi aduda haidi haidokhiramdi. Asumna mama aduna yamna wana honajaduna macha nupi dugi lairik tamba graduation phawdi loishan khirami. Nongmadi macha nupi duda mama aduna tungsinba khudimak sinarami. Ikhang khangaudana mama adu gyan mangduna wanthaраklami. Soktharaba thamoi kairaba mama aduna mitlu piranga loinana sithi ama macha nupi duda sinarami. Mama adu macha nupi na kanna honajarabasu kanbadi ngamkhide isorgi khuyada chatkhirami. Ningba kairaba macha nupi duna sithi du parubada piklingaidagi hauna mama aduna honakhiba charana ma charagu honakhiba mayamdu tarubada ningamdaba kaya phauki. Adum oinamak chatkraba mama adu halakko haibidi yakhide. Macha nupi gi damak care tawbiba khwaidagi nungsijaba mi adusu chatkre. The moral of the story wari asigi nungi atradi naku nungsijaba luna laujaba mi edu nanakta lai ngaida matam chana mamal laina laugadabadi haina piri. Wari ase karam tawibage adomgi comment feedback like amadi share tawbiramu mathangda amuk atokpa wari puduna laksage. Thank you very much.